Hello, ngasigi 100 meter race asibu yaubigani haiduna ning pisinbiramlaba school asigi class 9 amadi 10 da tamliba bhairoi nupa masa sing nakhoi dress up tawba loisilo aduga school campus ki maning lomda aikoina semliba line asida lepnaba ningsingjari aduga Madam Rita na atopa school dagi lakpa pikliba ngang sing adu nakalda haidokhidanaba khara ningthina amte yengsinbiu Ikoi namjelasi haugadorobanina tanthungphamda leiba ojasingna angangsing asina chelakpa matamda makoigi first second third amadi mathang manausing adu komne yengsinbinaba ningsingjari Athletes, on your mark. Get set. Hasta me pongo en mi cari. Vale. ¿Qué quieres, Jas? Next. Nando. Next start. Comendrosa. Comendro. Ngasai sports ki 100 meter race to wadi wai ibai na first second ta du bawdi nuai Ado ngasa 100 meter race ai lok jam ni. Khung na tumam chinjali ni mi. Iti kai. as ai 800 meter race tu chen ba ngam ba ke pa ga leite da kai de 100 meter race tu da dum loi re na ado male nang di sports ta fadana mai onjal di mai pak tong maling Kai dai no da. Sida sum bit ki wani da. bit ki wa du ne hai ji nang lamje nyam ti yang e ba ngasai oja mayam na jungak na hori du ni Hey. Ash. Ibungo, exam su kuidrabanina khara kana honasiko. Oi, ma. Ngai khone, nangbu ngan badaga tuition gi ojana pirakpa note sing do silanbra. Adum sina lei, ma. Madi tuition chapa ngamba su natredo. Ai khoina yamna hena mating pang basu ngamba natedo. Ari kaw kaw ini. Ma ngasi me soni hayo bane. Ibungo, ngai khone, nangbu sangom sidadi thakku. Tuni ko, tapna chalo. Icha la edana. Oi ma. Sango sango.
ꯅꯪ ꯆꯤꯡ ꯃꯆꯤ ꯍꯣꯜꯂꯝꯃꯤꯔꯣ ꯁꯨꯝ ꯍꯣꯠꯂꯝꯃꯤꯅꯤ ꯏꯆꯥꯅꯤꯒꯤ ꯃꯔꯝꯃꯛꯄꯁꯦ ꯎꯔꯒ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯏꯅꯤ ꯂꯝ ꯍꯦꯟꯗꯅ ꯈꯟꯅ ꯆꯩꯅꯕ ꯌꯥꯗꯦꯀꯣ ꯍꯦꯜꯂꯣꯏꯗ ꯏꯃꯥ ꯉꯥꯅꯨ ꯏꯕꯥꯅꯤꯁꯦ ꯁ꯭ꯀꯨꯜꯗꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩ ꯈꯪꯕꯒꯤ ꯑꯣꯖꯥꯅ ꯃꯥꯂꯦꯝꯕ ꯍꯥꯏꯅ ꯄꯨꯟꯖꯜ ꯀꯧꯖꯥꯠꯅꯤ ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯖꯥꯠꯅꯤ ꯑꯗꯨꯅꯤ ꯃꯥꯂꯦꯝ ꯉꯥꯟꯕ ꯍꯥꯏꯁꯤꯗꯤ ꯑꯃꯠꯇꯅꯤ ꯐꯔꯦ ꯅꯕꯥꯅꯤ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯣ ꯅꯕꯥꯅꯤꯒꯤꯅꯦ ꯆꯉꯥꯡ ꯑꯍꯥꯎꯕ ꯑꯃ ꯏꯃꯥ ꯂꯣꯜꯂꯛꯀꯦ ꯍꯣꯏ ꯏꯃꯥ ꯁꯦ ꯉꯔꯥꯡ ꯇꯨꯏꯁꯟꯗ ꯄꯤꯔꯛꯄ ꯁꯖꯦꯁꯟꯅꯤ ꯁꯤꯟꯖꯜꯂꯨ ꯌꯥꯏꯅꯦ ꯑꯗꯨ ꯌꯥꯝ ꯃꯔꯨꯅꯤ ꯍꯥꯏꯕꯅꯤꯀꯣ ꯍꯟꯗꯛꯁꯨ ꯍꯪꯄ ꯌꯥꯏ ꯍꯥꯏꯕꯅꯤ ꯁꯤꯜꯂꯒꯦ ꯐꯖꯅ ꯁꯦ ꯆꯥ ꯊꯛꯎꯁꯦ ꯀꯕꯣꯛꯁꯦ ꯏꯃꯥꯅ ꯉꯔꯥꯡ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ ꯑꯧ ꯏꯃꯥ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯨꯗꯤ ꯅꯕꯥꯅꯤ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯧꯀꯣ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯑꯩ ꯄꯦꯟꯁꯦ ꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯏꯪ ꯄꯦꯟ ꯑꯝꯇ ꯂꯩꯕꯤꯔꯣ ꯍꯣꯏ ꯌꯥꯎꯔꯒꯦ ꯀꯦꯃꯤꯀꯦꯜ ꯔꯤꯑꯦꯛꯁꯟ ꯑꯁꯤ ꯃꯈꯜ 4 ꯊꯣꯛꯅ ꯂꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯤꯀꯝꯄꯣꯖꯤꯁꯟ ꯔꯤꯑꯦꯛꯁꯟ substitution reaction addition reaction precipitation reaction ꯑꯉꯥꯡꯁꯥ ꯑꯩꯈꯣꯏꯒꯤ precipitation reaction ꯍꯥꯏꯕꯁꯤ ꯅꯣꯏ ꯀꯅꯥ ꯈꯪꯕ ꯌꯥꯎꯒꯦ ꯍꯥꯏꯔꯛꯑꯣ A reaction in which an insoluble substance is formed is called a precipitation reaction. Very good. Sit down. Mathang next question. Balanced chemical equation kana define tongongani. Sir, balanced chemical equation has an equal number of atoms of different elements in the reactants and products. Very good. Yam haira. Ado agangsha. Mathangi chapter sing ado. Khara nainaraga lao. Adu orabdi na khogi problem sing ado. Nainaraga satlabadi khangbasu helani. Kaino no eni na ngangnari dubo. Sir, malim kanum haige. Sir hadi sir. Hayune hiding badu hayune. Sir, akhoi yumda loina pala adi sir na sida kai taktoba. Adu haibu kari kiningai lege. Oza wa haige setaw. Haining ba wa tawning ba thabak haiba sidi. Matang saragadi sat haihaugadabni sat tahogadabni. Yengoi matang sana haining ba tawning ba tahodabadagi. ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯀꯌꯥꯁꯨ ꯂꯩ ꯃꯇꯥꯡ ꯆꯥꯅ ꯃꯤꯃꯥꯡ ꯊꯣꯛꯍꯧꯕ ꯍꯥꯏꯕꯁꯦ ꯂꯤꯗꯔꯁꯤꯞꯀꯤ ꯀ꯭ꯋꯥꯂꯤꯇꯤ ꯄꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯗꯒꯤ ꯄꯥꯔꯛꯑꯣ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯛꯁꯦꯁ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯌꯥꯝꯗꯒꯤ ꯁ꯭ꯇꯦꯞ ꯑꯃꯅꯤ ꯍꯥꯟꯅ ꯈꯪꯉꯒ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯅꯈꯣꯏꯅ ꯈꯔ ꯈꯪꯉꯛꯄꯗꯨꯒ ꯑꯩꯅ ꯈꯤꯇꯪ ꯍꯦꯟꯅ ꯇꯥꯛꯂꯒꯗꯤ ꯅꯈꯣꯏ ꯍꯦꯟꯅ ꯍꯩꯔꯣꯏꯗ꯭ꯔꯣ ꯃꯗꯨ ꯈꯪꯂꯒ ꯆꯠꯂꯣ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯔꯦꯀꯣ ꯃꯥꯂꯦꯝ ꯍꯣꯏ ꯁꯔ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯕꯅꯦ ꯄꯣꯏꯆꯥꯅ ꯃꯥ ꯈꯪꯗꯦ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯨꯗ ꯁꯔ ꯁꯨꯝ ꯍꯪꯕꯅꯤꯗ ꯁꯔ Malem, kainomta hangge. Kay hangge ano? Ay nahan sir bijogi class yu yaudre. Ado nang notes om da singe. Yagadra. Adudi ingona laiti ngam da laiki. Chalage ko. 야. 오. ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ? 이마 사지 띡띡ꯈꯠꯇ꯭ꯔꯦꯗ. ꯑꯍꯥꯎꯕ ꯏꯟꯖꯥꯡ ꯑꯝꯇꯪ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯥꯔꯗꯤ ꯐꯗꯧꯅꯤꯗ. ꯑꯣ, ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯈꯔ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯇꯒꯤ ꯉꯥ ꯄꯨꯔꯛꯑꯅꯤꯌꯦ. ꯑꯗꯨ ꯅꯨꯡꯗꯥꯡꯗ ꯊꯣꯡꯕꯤꯕ ꯇꯥꯔꯦꯗꯅ. 오케이, ꯃꯗꯨ ꯌꯥꯏ.
ꯀꯣꯂꯣꯝꯁꯤꯁꯨ ꯑꯃꯨꯛ ꯌꯥꯁꯜꯂꯛꯇ꯭ꯔꯦꯅꯤ ꯊꯨꯅ ꯁꯤꯟꯒꯦ ꯇꯧꯕꯁꯤꯗꯕ ꯀꯩꯅꯣ ꯉꯔꯥꯡ ꯃꯃꯥꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯂꯩꯔꯛꯇ꯭ꯔꯕꯣ? ꯂꯩꯔꯛꯇ꯭ꯔꯦ. ꯁꯦ ꯁꯤ ꯑꯣꯏꯅ ꯁꯤꯟꯅꯧ. ꯌꯥꯅꯤꯌꯦ ꯑꯩ ꯀꯣꯟꯅ ꯂꯩꯔꯒꯦ. ꯑꯩꯒꯤ ꯑꯇꯩꯁꯨ ꯂꯩꯅꯦ. ꯁꯦ ꯁꯠꯇꯣꯛꯑꯣ. ꯁꯤꯗꯤ ꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ. ꯅꯨꯡꯉꯥꯏꯕꯅꯦ. ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏꯗ ꯂꯥꯏꯔꯤꯛ ꯄꯥꯁꯤꯗꯅ. ꯍꯣꯏ ꯌꯥꯏꯌꯦ. ꯑꯗꯨ ꯏꯇꯥꯎ ꯅꯪꯁꯦ ꯑꯩꯒꯤ ꯃꯇꯦꯡꯗꯤ ꯌꯥꯝ ꯄꯥꯡꯕꯤꯀꯣ. ꯑꯩꯅꯗꯤ ꯀꯩꯝ ꯇꯧꯕ ꯉꯝꯗꯦ. ꯑꯁ ꯑꯩꯅꯁꯨ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯕ ꯃꯇꯥꯡ ꯂꯥꯛꯈꯤꯅꯤ ꯀꯩꯗꯧꯔꯒꯦ? ꯏꯕꯥꯅꯤꯗꯤ ꯑꯝꯇꯅꯦ ꯍꯥꯏꯔꯦꯅ. ꯃꯇꯦꯡ ꯀꯥꯏꯅ ꯌꯥꯝ ꯄꯛꯇꯦ ꯅꯪ. ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯗꯤ ꯍꯣꯔꯦꯟ ꯁꯥꯏꯀꯜꯗꯣ ꯅꯪ ꯊꯧ. ꯑꯩ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯥꯏꯒꯦ. ꯑꯗꯨꯒꯤ ꯋꯥꯕꯨ ꯑꯩ ꯌꯥꯎꯔꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯧꯔꯤꯗꯨꯗꯤ. ꯑꯗꯨ ꯋꯥ ꯑꯅꯧꯕꯩ ꯇꯥꯏꯞꯇ ꯏꯕꯣ ꯅꯪꯅ ꯍꯦꯟꯅ ꯄꯛꯇ꯭ꯔꯦꯕꯣ. ꯌꯥꯔꯦꯕꯣ. ꯑꯩꯅꯅꯦ ꯄꯛꯇꯕ ꯅꯝꯕꯔ 2, ꯅꯪꯅꯅꯦ ꯄꯛꯇꯕ ꯅꯝꯕꯔ 1. ꯌꯥꯔꯦ ꯌꯥꯔꯦ ꯅꯥꯀꯣꯡꯒ ꯏ ꯇꯥꯔꯛꯇꯣꯔꯦ. ꯏꯇꯥꯎ ꯕꯦꯕꯦꯝꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗꯒꯤ ꯁꯔꯕꯤꯖꯣꯏꯒꯤ ꯅꯣꯠꯁꯇꯣ ꯋꯥꯏꯒꯦ ꯍꯥꯏꯔꯤꯕ. ꯌꯥꯗꯦꯀꯣ ꯑꯗꯨꯗꯤ ꯄꯤꯈ꯭ꯔꯕ? ꯀꯗꯥꯏꯗꯩꯅꯣꯗ ꯅꯪꯅ ꯋꯥꯏꯒꯦ ꯍꯥꯏꯗꯅ ꯄꯤꯈꯤꯗ꯭ꯔꯦ. ꯑꯄꯪꯁꯤꯗꯤ ꯑꯩꯅ ꯂꯧꯔꯤꯗꯨꯗꯤ ꯃꯦꯠꯁꯀꯤꯅꯤ ꯁꯔ ꯕꯤꯖꯣꯏꯒꯤ ꯅꯠꯁꯨ ꯅꯠꯇꯅ. ꯃꯤꯅ ꯋꯥꯔꯤ ꯁꯥꯅꯤꯡꯗꯅ ꯍꯧꯔꯛꯄꯗꯨꯗ. ꯍꯣꯏꯕ ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯃꯥꯅ ꯁꯠ ꯀꯥꯡꯁꯤꯜꯂꯛꯄꯗꯨꯗ. ꯈꯨꯄꯪꯗꯤ. ꯑꯗꯨꯕꯨꯗꯤ ꯏꯕꯥꯅꯤ ꯇꯤꯟꯅꯩꯁꯤꯗꯤ. ꯅꯪ ꯌꯥꯝ ꯁꯤꯡꯕ ꯁꯥꯀꯅꯨꯗ. ꯉꯥꯟꯕ ꯉꯁꯤꯗꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯥꯅ ꯉꯥ ꯊꯣꯡꯅꯤ ꯍꯧꯕꯅꯤ. ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤꯗꯅ. ꯌꯥꯏꯅꯦ. ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯄꯜꯂꯛꯄꯗꯨꯗ ꯇꯤꯟꯕꯨ ꯌꯣꯜꯂꯕꯅꯤ. ꯇꯧꯅꯤ ꯅꯪ ꯇꯤꯟ ꯌꯣꯠꯄꯗ ꯅꯕꯨꯛ ꯊꯟꯗꯣꯛꯈꯤꯅꯤꯀꯣ. ꯑꯗꯨꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤ ꯄꯣꯠꯅꯤꯗ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯌꯨꯝ ꯌꯧꯕꯥꯎ ꯊꯧꯅꯤ ꯍꯥꯏꯗꯥꯏ? ꯑꯁ ꯋꯥꯏꯌꯦ ꯉꯁꯤꯗꯤ ꯁꯣꯔꯁꯦ ꯐꯨꯡꯒꯠꯂꯦ. ꯑꯩꯁꯦ ꯌꯥꯝ ꯅꯥꯏꯌꯦ. ꯅꯪ ꯑꯃꯨꯛ ꯊꯧꯒꯦꯔꯥ? ꯊꯧꯒꯤꯅꯦ ꯑꯗꯨꯕꯨꯗꯤ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯊꯕꯥꯛ ꯄꯥꯏꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ. ꯉꯥ ꯊꯣꯡꯕ ꯂꯥꯝꯃꯛꯄꯩ ꯑꯣꯏꯔꯝꯅꯤ. ꯋꯥꯔꯤ ꯐꯥꯎꯗꯤ. ꯏꯕꯨꯡꯉꯣ ꯑꯩ ꯋꯥꯗꯤ ꯉꯥ ꯊꯣꯡꯕꯗꯣ ꯅꯪ ꯂꯣꯏ ꯆꯥꯖꯧꯕꯣ. ꯏꯃꯣ ꯅꯣꯏ ꯑꯦꯛꯖꯥꯝꯗꯣ ꯗꯦꯠ ꯀꯌꯥꯅꯦ ꯍꯥꯏꯕ? ꯗꯦꯠ 3ꯗꯩꯅꯦ ꯄꯥꯕꯨꯡ. ꯑꯣ ꯃꯥꯔꯛ ꯋꯥꯡꯅꯕ ꯇꯧꯔꯣ. ꯑꯗꯨꯒ ꯁ꯭ꯀꯨꯜ ꯈꯔ ꯍꯦꯟꯅ ꯐꯕ ꯑꯃꯗ ꯇꯝꯅꯕ ꯇꯧꯔꯁꯤꯀꯣ. ꯄꯥꯕꯨꯡ ꯑꯩ ꯍꯥꯟꯅ ꯁ꯭ꯀꯨꯜꯁꯨ ꯑꯗꯨꯝ ꯇꯝꯒꯦ. ꯃꯗꯨ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ. ꯑꯩ ꯍꯥꯏꯁꯤꯅꯤ ꯅꯪ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯇꯝꯒꯗꯧꯔꯤꯕꯅꯤꯅ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯍꯣꯡꯗꯕ ꯌꯥꯗꯕꯅꯤ ꯀꯣ. ꯏꯄꯥꯅ ꯍꯥꯏꯁꯤꯅꯤ. ꯏꯃꯥ ꯑꯩ ꯁ꯭ꯀꯨꯜ ꯍꯣꯡꯉꯗꯤ ꯉꯥꯟꯕꯒ ꯄꯨꯂꯞ ꯍꯣꯡꯒꯦ. ꯅꯠꯇ꯭ꯔꯗꯤ ꯇꯜꯂꯤ. ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ. ꯅꯪꯒꯤ ꯑꯦꯛꯖꯥꯝꯗꯣ ꯍꯥꯟꯅ ꯐꯖꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯈꯤꯁꯤ ꯀꯣ. ꯃꯥꯔꯛ ꯋꯥꯡꯗꯕ ꯌꯥꯗꯕꯅꯤ. ꯏꯃꯥ ꯃꯥꯂꯦꯝꯅ ꯄꯤꯔꯛꯄ ꯇꯨꯏꯁꯟ ꯅꯣꯠꯁꯤꯡꯁꯦ ꯌꯥꯝ ꯀꯥꯟꯅꯩꯕ. ꯑꯗꯨꯅꯤ ꯃꯥꯂꯦꯝꯅ ꯄꯥꯡꯉꯛꯏꯕ ꯃꯇꯦꯡꯁꯦ ꯌꯥꯝ ꯆꯥꯎꯈ꯭ꯔ ꯄꯣꯠꯅꯤ. ꯅꯪ ꯀꯟꯅ ꯄꯥꯎꯀꯣ. ꯍꯣꯏ ꯏꯃꯥ.
ꯉꯛꯅꯕꯗꯩ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯨꯝ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕꯗ ꯌꯥꯡꯊꯣꯛꯄꯒꯨꯝ ꯂꯥꯏꯔꯤꯛꯇ ꯁꯨꯔꯨ 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 ꯅꯩꯔꯒ ꯂꯩꯔꯝꯕꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯇ꯭ꯌꯨꯁꯟꯗ ꯆꯠꯂꯝꯕꯗꯣ ꯄꯥꯕꯨꯡꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯂꯥꯏꯔꯤꯛ ꯇꯧꯕ ꯁꯪꯂꯝꯕꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯋꯥꯏ ꯁꯪꯂꯦ ꯋꯥꯈꯜ ꯌꯥꯡꯂꯦ freedom ꯐꯪꯂꯦ exam ꯂꯣꯏꯔꯦ ꯋꯥꯏ ꯁꯪꯂꯦ ꯋꯥꯈꯜ ꯌꯥꯡꯂꯦ freedom ꯐꯪꯂꯦ ꯉꯁꯤ ꯄꯨꯜꯂꯝꯕ ꯍꯌꯦꯡꯗꯤ ꯀꯥꯏꯅꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯦ ꯈꯣꯏꯔꯥꯡꯉꯤꯗ ꯉꯁꯤ ꯄꯨꯜꯂꯝꯕ ꯍꯌꯦꯡꯗꯤ ꯀꯥꯏꯅꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯦ ꯈꯣꯏꯔꯥꯡꯉꯤꯗ ꯍꯤꯔꯦꯟ ꯑꯃꯗꯒꯤ ꯊꯥꯔꯛꯄ ꯂꯝꯖꯦꯜꯅꯤ ꯄꯟꯊꯨꯡꯗꯤ ꯌꯧꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯣ ꯇꯨꯡꯒꯤ ꯈꯜꯂꯤꯉꯩ ꯅꯣꯏꯕꯣ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔ ꯃꯤꯀꯨꯞ ꯑꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯅꯣꯏꯕꯣ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯣ ꯇꯨꯡꯒꯤ ꯈꯜꯂꯤꯉꯩ ꯅꯣꯏꯕꯣ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔ ꯃꯤꯀꯨꯞ ꯑꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯅꯣꯏꯕꯣ ꯂꯥꯏꯔꯤꯛꯇ ꯁꯨꯔꯨ 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 ꯁꯨꯔु ꯅꯩꯔꯒ ꯂꯩꯔꯝꯕꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯇ꯭ꯌꯨꯁꯟꯗ ꯆꯠꯂꯝꯕꯗꯣ ꯄꯥꯕꯨꯡꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯂꯥꯏꯔꯤꯛ ꯇꯧꯕ ꯁꯪꯂꯝꯕꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯋꯥꯏ ꯁꯪꯂꯦ ꯋꯥꯈꯜ ꯌꯥꯡꯂꯦ freedom ꯐꯪꯂꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ exam ꯂꯣꯏꯔꯦ ꯋꯥꯈꯜ ꯌꯥꯡꯂꯦ freedom ꯐꯪꯂꯦ exam ꯂꯣꯏꯔꯦ ꯋꯥꯏ ꯁꯪꯂꯦ ꯋꯥꯈꯜ ꯌꯥꯡꯂꯦ freedom ꯐꯪꯂꯦ exam ꯂꯣꯏꯔꯦ ꯋꯥꯏ ꯁꯪꯂꯦ ꯋꯥꯈꯜ ꯌꯥꯡꯂꯦ freedom ꯐꯪꯂꯦ 이붕어, 너희 exam도고 하이독트리버. 하이독트리마. 그이노, 뿡디 따레나. 사타 우세. ꯅꯪꯒꯤ ꯁꯥꯏꯠꯇꯣ ꯀ꯭ꯂꯣꯖ ꯇꯧꯔꯒ ꯑꯃꯨꯛ ꯑꯣꯄꯟ ꯇꯧꯔꯒ ꯌꯦꯡꯉꯨꯗꯅ ꯑꯩꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯩꯝꯇ ꯄꯥꯈꯠꯂꯨꯅꯨꯁꯦ ꯏꯆꯥꯅꯤꯁꯤꯗꯤ ꯌꯥꯎꯔꯛꯇꯣꯏ ꯂꯩꯔꯁꯤꯗꯤ 에, 하도해. 난 향이고. ꯅꯪꯒꯤ ꯍꯥꯟꯅ ꯌꯦꯡꯉꯨ ꯀꯩꯅꯣ 에, 야래. 발진 야래. 섭제 아니가 IT 햄 야래. 에, 나만은 해. 말렘 nangi amta yengune 왜 마. 이마 이제 발진 야래. ꯅꯪ ꯍꯦꯟꯅ ꯅꯩꯔꯦ ꯀꯩꯅꯣ ꯁꯕꯖꯦꯛ ꯑꯍꯨꯝ 80 ꯐꯪꯉꯤꯁꯤꯗꯤ ꯌꯦꯁ Yes. nungaireda ꯀꯩꯗꯧꯅꯔꯒꯦ ꯅꯃꯥ ꯃꯆꯥꯗꯣ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤꯗꯨꯅ metric pekha haiduye ꯎꯝ angang animakse first division da pass tawre ꯑꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯦꯁꯦ ꯅꯕꯥꯅꯤ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕꯒꯤ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯃꯤꯟꯅꯔꯨꯔꯁꯦ 남바, 얘네 있어. 스쿨디 오자라준이 호이다 tamhangadamniko 말렘, 넌 숙소에 땀 열어봐. 응, 낭주 땀이라. 엠 타제디. 가리 해봐. 계시냈대?
ꯉꯥꯟꯕꯗꯤ ꯉꯥꯟꯕꯗꯤ ꯍꯣꯡꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯇꯝꯃꯦ ꯅꯪꯁꯨ ꯁꯤꯗ ꯇꯝꯃꯝꯕꯁꯦ ꯌꯥꯝ ꯐꯔꯦ ꯑꯩꯁꯨ ꯈꯪꯅꯕ ꯑꯝꯇ ꯌꯥꯎꯗꯕꯒꯤ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯤꯅꯦ ꯏꯇꯥꯎ ꯀꯩ ꯂꯝꯗꯩꯅꯣ ꯀꯣꯡꯕꯗꯩꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯁꯦ ꯃꯃꯥꯡ ꯐꯝꯕꯁꯦ ꯌꯥꯝ ꯇꯜꯂꯦꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯃꯥꯟꯈꯤꯅꯦꯕ ꯏꯇꯥꯎ ꯅꯣꯏ ꯁꯥꯏꯔꯣ ꯁꯤꯕꯣ ꯑꯩꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦꯁꯦ ꯅꯠꯇꯦꯍꯦ ꯑꯩꯈꯣꯏ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯑꯩꯒꯤ ꯃꯤꯡꯅ ꯍꯦꯝꯕ ꯑꯗꯨꯒ ꯃꯥꯒꯤꯅ ꯅꯧꯆꯥ ꯃꯅꯤꯡꯒꯤꯁꯤꯅ ꯏꯃꯣꯕ ꯑꯗꯨꯒ ꯑꯃ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯇꯥꯕꯁꯦ ꯑꯁꯤꯅ ꯂꯦꯝꯕ ꯃꯤꯡꯁꯤꯒ ꯃꯁꯛꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯣ ꯑꯋꯥꯕ ꯅꯣꯏ ꯃꯌꯥꯝ ꯎꯕꯗꯅꯦ ꯑꯩ ꯂꯦꯝꯅ ꯑꯗꯨꯝ ꯂꯩꯖꯔꯕꯅꯤꯀꯣ ꯌꯥꯔꯦ ꯑꯣꯖꯥ ꯍꯥꯄꯨ ꯈꯨꯆꯨꯗꯨꯒ ꯍꯥꯏꯔꯗꯤꯅꯦ ꯃꯤꯡꯗꯣ ꯎꯄꯥꯏ ꯀꯧꯕꯅꯦꯅ ꯆꯥꯅꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯃꯥꯂꯦꯝ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯄꯨꯟꯅ ꯐ꯭ꯔꯦꯟ ꯑꯣꯏꯔꯁꯤꯀꯣ ꯍꯣꯏ